ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯑꯥꯔꯊ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ 75% ꯏꯁꯤꯡꯇꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯔꯕ ꯑꯣꯁꯤꯟꯒꯤ ꯁꯔꯨꯛ ꯑꯁꯤꯒꯤ ꯁꯨꯞꯅꯇꯒꯤ 5% ꯈꯛꯇꯃꯛ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ इलिमेंट अनी हायरगदी स्पेस एंड वाटरनी हायबदी अहांग मालंग अमदी इशिंगनी अखोई मियोइबना थिजनबा ngамदबा खंगबा ngамदबा कया अमा इशिंगी इरोलनुंगदा लैरी हायबसिमदी मयेक सेंगलबा वाफमनी समुद्रगी इरोलनुंगी मफम अमदा हेक्ता चंगलुबा मतमदा करिगुंबा अनौबा पोसक अमदी अदुमक थेंगनै हायबसिनी ngasiगी वीडियो असिदा साइंटिस्ट सिंगना समुद्रगी इरोलनुंगदा मतौ करमना अखोइना हाना खंगना लेबा थवाई पानबा जीवसिंग नत्रगना अतोपा अखोइना खंगद्रिबा क्रिएचर जीव पानबा नत्रगना अतोपा अखोइना अमुक्ता असेंबो ओइनादि उगिद्रिबा ताबदि तारबा दुम पोसकसिंगबु मतौ करमना फोटो कापलकपनो हायबदु अमुक खंगमिनसे मयाम पुनुमकपु चुमथांग क्रिएटिव चैनल ना तरामनो ओक्चरी चैनल असिगी इंस्टा अमदि फेसबुक पेज असु संगसिनदुना फॉलो तौसिनबिरमु ngasi mayang mafam da most play kauba app amagi maram da panjaramge app asi download tawbada lupa chani phangani pin comment da pijariba link asi dagi sign up tawbiba yagani March 31 dagi hawgadoriba IPL match app asi da free da yengbiba yagani loinana adongi favorite team support tawba amadi predict tawbada real money win tawba yai masida 1000 henba online casino game sanaba yai first deposit tawbada 100% welcome bonus oina up to 2000 phawba piri Karigumba rupees 500 deposit tawbada free cash oina extra rupees 1500 phangani adongi marup singda refer tawbada free da rupees 1000 bonus oina phangani unlimited refer tawba yai masida natna most play na daily oina 10% aduga weekly oina 20% aduga reload bonus up to 1200 deposit tawbada piri karigumba domna loss oiragadi 5% weekly rescue oina bonus up to 5 lakhs phawba piri यामना नुंगाइबा अमना करिगुंबा आइगी पिन कमेंट की लिंक असिदगी मोस्ट प्ले ऐप डाउनलोड तौबदा फ्री रिवार्ड ओइना रुपीस 200 फंगनी अदुगा गेम असि सानबा होबिरो मसिदा 24 आवर लाइव चैट सपोर्ट फंगनी अदुगा मोस्ट प्ले एफिलिएट प्रोग्राम जॉइन तौसिलसे मसिदा इन्वेस्टमेंट याउदना था खुदिंगी लाख लाख तानबा याय मोस्ट प्ले ऑफिशियल फेसबुक ता पॉजिटिव रिव्यू अमदी कमेंट पीबदा एक्स्ट्रा ओइना रुपीस 200 बोनस फंगनी अदुना पिन कमेंट पिजरिबा लिंक असिदगी मोस्ट प्ले ऐप डाउनलोड तौदुना पैसा तानबा होरसी All the best. अखोइना अमुक्तसु उद्रिबा लैरमगनी नत्रगना लैरमोय हाइनसु खंगनरिबा मरमेड मसाना मियोइबगी नुपी अमगी सक्तम ओइबा अदुगा मखा थांबा सरुकना nga अमगी सक्तम ओइबा जीवा सिबो मतौ करमना मियोइबना फोटो कापलकपनो हाइबसिनी इसिंगदा लैबा सांगागी सरु सरंग ngakta लैबा समुद्रगी इरोनुंग कयासु लैरी समुद्रगी इरोनुंगदा लैबा अदुगुमलबा अंगकपा मिस्टीरियस ओइबा मंगा खक्की मरमदा मयांगी मफमदा खुदोल तमजगे अखोइना अंगांग ओइरिङै मतमदा मरमेड की मरमदा वारी कया ताखरे अमदी कार्टून कया अमसु येंखरे मसा तंखाय अमना मियोइबगी ओइबा अदुगा तंखाय अमना nga ओइबा क्रिएटिव असिगी मरमदा चही लिसिंग कयांगी ममांगदगी फेमस ओइदुना मरमेड की मरमदा खंगदबा मियोइ अमत्ता लैते हाइबा याय ग्रीनलैंड हारिबा लम असिदगी जियोलॉजिस्ट अनी खकना कुपना थिजलबा मतुंगदा मरमेड हारिबा जीव असि समुद्रगी इरोनुंगदा मखोय अनीना उख्रे हाइदुना क्लेम तौरखि हारिबा जियोलॉजिस्ट अनी असिना सबमेरिनगी मतेंग लौदुना ग्रीनलैंडगी समुद्रगी इरोनुंग कयादा रिसर्च तौदुना अदुमक लाखि मखोय अनीना यामना अंगकपा थौदोक अमखक थेंगनखि मदुदी मखोयना तोंगलिबा सबमेरिन असिगी ग्लास अदुदा मसक खंगदबा पोसक अमना साफु कन्न थेंजलखि मखोयगी ग्लास अदुदा थेंजलकलिबा अदु मियोइबगी मखुतका चप मानखि समुद्रगी इरोनुंगदा लैबा मियोइबगी खुचागा मानबा जीव पानबसिंग अमदी nga kaya adumak lay adubu masida hena ngakliba amana makoygi submarine glass asida thengjalakliba creature adugi mamaisu makoyna adumak uhauki madudi creature adugi mamai adu miyoibagi maithonga chap manaki makoy ani creature adubu uba matamda aduki matik angakpa haibadu oiki adubu geologist amana asumna amuk claim tawraki madudi makoyna uriba creature adu achauba nga amagi mamaiga chap manana panba uki मखोइना उहौरिबा क्रिएचर अदुबु वारी लाइरिकता नत्रगा कार्टून पिक्चर थेंगनखिबा मरमेड हाइबा जीव पानबा अदुरा हाइदुना मखोइ अनि अदुकी मतिक ngakchanakhi अखोइना फिल्म दा टीवी दा उरिबा कनागुमा नुपी अमदा मरमेड की कॉस्ट्यूम सेसलबा मतुंगदा इसिंगी मिरोनुंगदा इरोइबा कयामा उखरे
ꯑꯗꯨꯕꯨ ꯑꯁꯨꯛ ꯂꯨꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯔꯃꯦꯗꯀꯤ ꯀꯣꯁꯇ꯭ꯌꯨꯝ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯂꯩꯕ ꯉꯝꯂꯣꯏ꯫ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯅ ꯖꯤꯑꯣꯂꯣꯖꯤꯁꯀꯤ ꯇꯣꯡꯂꯤꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯗ ꯐꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯃꯔꯃꯦꯗꯀꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯁꯤ ꯁꯦꯠꯂꯒ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯂꯩꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯃꯔꯃꯦꯗ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯂꯩꯕ ꯖꯥꯠꯂꯥ? ꯑꯗꯣꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣꯝ ꯑꯅꯤꯁꯨꯕꯗ ꯂꯦꯛ ꯅꯥꯇ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯁꯨꯒꯥꯏꯅ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯅꯥꯇ꯭ꯔꯣꯟ ꯀꯧꯕ ꯂꯦꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯨꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯁꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯔꯕ ꯂꯦꯛ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯇꯥꯟꯖꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯩꯕ ꯂꯦꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯛ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯁꯣꯜꯐ ꯑꯃꯗꯤ ꯁꯣꯗꯥ ꯑꯅꯤ ꯑꯁꯤꯒꯤ ꯀꯝꯄꯣꯅꯦꯟꯠꯅ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯌꯥꯎꯕ ꯏꯁꯤꯡ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯤꯛ ꯕ꯭ꯔꯌꯥꯟꯠ ꯀꯧꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅ ꯍꯥꯏꯔꯤꯕ ꯂꯦꯛ ꯑꯁꯤꯒꯤ ꯇꯣꯔꯕꯥꯟꯗ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛ ꯅꯣꯡꯃ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯣꯔꯕꯥꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯍꯣꯔꯔ ꯃꯨꯚꯤ ꯑꯃꯗꯒꯤ ꯇꯥꯗꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯂꯦꯛ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯒꯤ ꯑꯀꯣꯏꯕꯗ ꯑꯁꯤꯕ ꯃꯄꯣꯞ ꯀꯌꯥ ꯀꯥꯏꯗ꯭ꯔꯤꯕ ꯁꯥ ꯉꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯀꯌꯥ ꯑꯃꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯅꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯏꯁꯤꯡ ꯑꯗꯨ ꯑꯀꯨꯡꯕ ꯀꯦꯃꯤꯀꯦꯜ ꯆꯦꯜꯂꯕ ꯃꯔꯝꯅ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯒ꯭ꯂꯥꯁ ꯑꯃꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯤꯌꯥꯒꯤ ꯃꯃꯤꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯕ ꯃꯇꯝꯗ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯇꯤꯌꯥ ꯑꯃꯒꯨꯝ ꯇꯔꯨ ꯇꯔꯨꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯎꯆꯦꯛ ꯀꯌꯥꯅ ꯑꯇꯤꯌꯥꯒꯤ ꯃꯃꯤ ꯇꯥꯁꯤꯟꯕ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥꯒ ꯆꯞ ꯃꯥꯟꯅꯕ ꯃꯔꯝꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯅꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯦꯃꯤꯀꯦꯜꯂꯤ ꯗꯦꯟꯖꯔꯁ ꯌꯥꯝꯅ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯣꯡꯗ ꯈꯤꯇꯪ ꯁꯣꯛꯄ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯤꯗ ꯂꯨꯞꯁꯤꯜꯂꯕꯗꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯈꯥꯡꯕ ꯉꯝꯗꯕ ꯃꯔꯝꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯨꯒꯤ ꯁꯣꯜꯠ ꯑꯃꯗꯤ ꯁꯣꯗꯥ ꯌꯥꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯇꯦꯗ ꯑꯣꯏꯕꯅ ꯂꯨꯞꯁꯤꯜꯂꯨꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯨꯏꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯊꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯈꯨꯗꯤꯡꯃꯛ ꯅꯨꯡꯒꯤ ꯁ꯭ꯇꯦꯆꯨ ꯑꯃꯒꯨꯝ ꯂꯦꯞ ꯂꯦꯞꯇꯨꯅ ꯆꯞ ꯇꯤꯡꯂꯒ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯖꯣꯝꯕꯤ ꯃꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯒꯜꯐ ꯑꯣꯐ ꯈꯝꯕꯠ꯫ ꯃꯌꯥꯝꯗ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯒꯜꯐ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯝꯒꯦ꯫ ꯒꯜꯐ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯅ ꯀꯪꯐꯥꯟꯒꯤ ꯁꯔꯨꯛꯇ ꯈꯔ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯁꯔꯨꯛ ꯑꯗꯨꯕꯨ ꯒꯜꯐ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯜꯐ ꯑꯁꯤ ꯒꯨꯖꯔꯥꯠ ꯑꯃꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯒꯜꯐ ꯑꯃꯅꯤ꯫ ꯒꯜꯐ ꯑꯣꯐ ꯈꯝꯕꯠ ꯍꯥꯏꯔꯤꯕ ꯒꯜꯐ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯒꯜꯐ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤꯗ ꯊꯥꯏꯅ ꯂꯩꯔꯝꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯁꯤꯇꯤ ꯑꯃꯅ ꯂꯨꯞꯈꯤꯕꯒꯤ ꯃꯐꯝ ꯑꯃꯅꯤ꯫ 2001ꯗ ꯒꯜꯐ ꯑꯁꯤꯗ ꯏꯟꯗꯤꯌꯥꯁ ꯑꯣꯁꯤꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯔꯤꯁꯔꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯔꯤꯁꯔꯆ ꯑꯗꯨꯗ ꯒꯜꯐ ꯑꯁꯤꯒꯤ 이롤ꯅꯨꯡ ꯑꯗꯨꯗ ꯑꯆꯧ ꯑꯆꯧꯕ ꯂꯦꯟꯗꯃꯥꯁ ꯀꯌꯥ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ꯫ ꯁꯣꯅꯥꯔ ꯔꯤꯗꯤꯡꯗꯒꯤ ꯏꯃꯦꯖ ꯈꯔ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯂꯤꯕ ꯏꯃꯦꯖ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ 이롤ꯅꯨꯡ ꯑꯗꯨꯗ ꯕꯤꯜꯗꯤꯡꯁ ꯀꯌꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁ꯭ꯇꯔꯛꯆꯔ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯊꯥꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯕ ꯀꯥꯏꯊꯔꯕ ꯑꯆꯧꯕ ꯁꯤꯇꯤ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯠ ꯈꯔꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯁꯥꯕ ꯉꯝꯈꯤꯗ꯭ꯔꯤꯕ ꯁ꯭ꯇꯔꯛꯆꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯉꯝꯈꯤ꯫ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯆꯍꯤ 62,000ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯨꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 4,000ꯗꯒꯤꯅ 5,000 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯟꯗꯤꯌꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯆꯍꯤ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ
ꯗ꯭ꯋꯥꯔꯀꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥꯁꯤꯡꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯥꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯆ ꯁꯥꯔꯛ꯫ ꯃꯥꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯆ ꯍꯥꯏꯔꯤꯕ ꯑꯣꯁꯤꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯑꯣꯁꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯂꯨꯊꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯤꯡ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠꯀꯤ ꯑꯋꯥꯡꯕꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯖꯄꯥꯅꯤꯁ ꯑꯣꯁꯤꯅꯣꯂꯣꯖꯤꯁꯠꯅ ꯀꯦꯃꯦꯔꯥ ꯑꯃ ꯁꯦꯠꯑꯞ ꯇꯧꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯀꯦꯞꯆꯔ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯅꯦꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯉꯥ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯪꯒꯨ ꯀꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯧꯕ ꯁꯥꯔꯛ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯁꯥꯔꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯑꯁꯥꯡꯕ ꯑꯗꯨ ꯀꯌꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯁꯥꯔꯛ ꯑꯁꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯐꯨꯠ 95ꯗꯒꯤꯅ 85 ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯁꯥꯔꯛ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯐꯤꯠ 38 ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯁꯥꯔꯛ ꯑꯁꯤꯗꯤ ꯊꯥꯏꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯃꯨꯠꯈ꯭ꯔꯕ ꯁ꯭ꯄꯦꯁꯤꯁ ꯃꯦꯒꯥꯂꯣꯗꯣꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯄꯤꯄꯜꯁꯤꯡꯅꯗꯤ ꯑꯁꯨꯝꯅ ꯊꯥꯖꯅꯩ ꯃꯗꯨꯗꯤ ꯃꯦꯒꯥꯂꯣꯗꯣꯟ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯁ꯭ꯄꯦꯁꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯉꯥ ꯑꯃꯅꯤ ꯈꯛ ꯍꯤꯡꯍꯧꯗꯨꯅ ꯂꯩꯔꯝꯕ ꯍꯥꯏꯕꯁꯤꯁꯨ ꯑꯉꯛꯄ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ ꯁꯥꯔꯛ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯋꯥꯔꯜꯗꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯑꯆꯧꯕ ꯁꯥꯔꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯕꯦꯂꯦꯇꯤꯛ ꯁꯤ ꯑꯦꯅꯣꯃꯦꯂꯤ꯫ ꯑꯦꯂꯦꯟ ꯍꯥꯏꯕꯁꯤ ꯁ꯭ꯄꯦꯁꯇ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗꯗꯤ ꯑꯦꯂꯦꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯊꯤꯖꯤꯟꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡ ꯅꯦꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯣꯁꯤꯟ ꯑꯦꯛꯁ ꯀꯧꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯕꯦꯂꯦꯇꯤꯛ ꯁꯤꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗ ꯊꯤꯑꯣꯔꯤ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯣꯅꯔ ꯔꯤꯗꯤꯡꯗ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ UFOꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯎꯈꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯌꯥꯝꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯃꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯦꯂꯦꯟꯁꯤꯡꯅ ꯇꯣꯡꯂꯛꯄ UFO ꯑꯃ ꯀ꯭ꯔꯥꯁ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯁꯤꯜꯂꯛꯇꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯊꯤꯑꯣꯔꯤ ꯑꯃ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ UFO ꯃꯥꯟꯕ ꯑꯣꯕꯖꯦꯛ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯗꯥꯏꯃꯤꯇꯔ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯐꯤꯠ 60 ꯃꯨꯛ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯀꯥꯈꯠꯐꯝ ꯀꯨꯝꯊꯐꯝ ꯑꯣꯏꯕ ꯃꯥꯟꯕ ꯁ꯭ꯇꯦꯌꯔ ꯐꯤꯆꯔ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯣꯕꯖꯦꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯅꯥꯅ ꯀꯔꯤꯗꯃꯛ ꯀꯝꯗꯧꯅ ꯃꯁꯤꯗ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤꯌꯁ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯀꯔꯤꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯂꯩꯔꯝꯕꯅꯣ ꯑꯗꯨꯒ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯀꯝꯗꯧꯅ ꯁꯥꯔꯝꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯃꯔꯝꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯑꯃꯃꯝꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫